ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯕ ꯁ꯭ꯀꯦꯝ ꯀꯣ ꯑꯣꯟꯂꯥꯏꯟꯗ ꯂꯕ ꯁ꯭ꯀꯦꯝ ꯇꯧꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯍꯧꯔꯒꯦꯀꯣ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯦꯁꯦꯖ ꯑꯃꯗꯒꯤ ꯍꯧꯔꯛꯇꯣꯏꯅꯦꯀꯣ ꯃꯦꯁꯦꯖꯁꯤꯗ ꯏꯟꯁꯇꯥꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯃꯦꯁꯦꯖꯁꯤꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ Hi, I think we have a mutual friend gaina haiga sumaina insta sida message ama lai message da harise aina khanbada ibani ki mutual friend ama leiba male khole na sumaina mutual friend haidi insta da aiga follow tonu mi do aduga aiga follow tonu aduga mana su maga follow tonu aduga ibani di follow tonu da ko adugumba friend common friend ama hai tare ko isam samna hairabada adugumba ama leiba male khole gaina sumaina message ama isam samna hek yenguddi isam samna message mali dana sumaina thaba horoktoine ko adubu khoina khangadabadi karigum kana sumaina isam samna message se asidagi su yamna sathiba amangba ko scam amagi horokpom ama orekpu yai ko adu ma se isam samna summa message lakiba se asidagi numit 60 days ko numit humphuni matungda sigi message se sina ma se 14 lakhs ko lakh tara gumri mangi doini ko aduga lakh tara mani mangbaga loinena ma se thamoi kai haurani aduga karamtana fix tawangam dawa adugumba ke haini ikai banang hoba dagidi kamaina togi bano ain swain togri sibo an khalauba ko aduguma mayam da tawrani ko sigise movie amagi wari sunate sigise koigi fiction sajin konjum sunate sigi poche tasengna thoiba adugumba online scam amani ko sigija ado mi lising ga da ko makhan gi style ko aina ngasi leader be style se siga haiba manaba ko asmaina makhan gi ma thoi ko ado si wari se kamaina scam se kamaina towi aduga kamaina thok pano haiba pulap keno dagi horaga hairi wari se phajna adum keno toraga macha khaina adum liba horage ko wari se keno da thok toni ko nupa ma che chahi kunipan suba ko Pune da lay ma se IT hub amada IT company amada private ki IT company amada ma se thabak toroga adumaina level pa ne magi paming se Rohit Sharma hain ko aduma se khoina lambi daga chalama matamda kahani yamna usual oiba adum icham chama miyo yamadona adum uni ko hai crowd ta yam phasana adum blend tau ki ba adum mi yamadona ko paisa ka kesu am payab sunate aduga ma se hekta famous oidna ko tan mai to sunate hai ma se normal adum ba kino mi yamane hai tare ko aduga ma se mathanda lei ko aduga apartment macha am da ma se kino toroga apartment am da ma se mathanda lei bane ko aduga ma se magi daily routine se yam icham number daily routine ma se hogala ni adagidi chak ising thong dana sa dana kotan toroni ko adagi college keno da thawak tawum se chalani aduga thawak torani ko aduga horen thawak si loire haiba ko mayum da mohalani ko mayum da halaga ngatang phone pairani ade phone pairamaga sum ngatang war phone tamda tumgi bo ko si magi daily routine haidari ko adu numit khodingi magi daily routine se chapmana sumaina sum tawba hore ko adagidi ma se yaini mi je tapna magi masagi manungla kainoma haidi iwat wa padawna keno khanba horukpado adugi potu kaino haiba tamda haidi loneliness ko masa mathanta tungana tajarak pumano ko haidi somse mi mayam amogi marakta leirasu kahani yamna lonely feeling ma maina horukpado leidana admaina ma se tmain tam taw hore ko keno seroiche adu numit se Tuesday gi numidang dani ko numidang gi pung 12 taram dai 3:47 ga chalakpa size dani adu Rohit se ma phung da sum hipaga ko Instagram da sum yenga lei yamna kahani reels kumba kai gumba story min thagalakpa dagi magi friends sing ko mayam sum update mayam sum yenga lerme aduga numidang sida kai dro ka ha matam da sai man sum kino insta ase sum yegin sida notification am lai ko message request am lai adu message request lai chumana khangdaba mi amada gi laktoini ko adu profile gi magi maming je kai hari ha matam da Ananya Roy hai ko profile maming je adu sigi message sida hana hai se kai har ke ha matam da Hi, I think we know each other ko mana hai message sida hello I khan da khoi bani se sakhna ba male khole and mind roga hai ko adu an Rohit china yenge hojiki message sida mana ignore taw kai no ha matam da suma message adum random message lakan ba ko adum lakali da insta da kai da ayamba fake kumbo gan ba adum yamna kai ni weird oi adum message kuma ekta lakali na ma se ignore taw ahan da adubu ko ma ki masagi manung sidagi kaino mana message sida chingsin badawno phawe haidi ma se
ꯃꯊꯟꯇ ꯂꯩꯔꯒ ꯂꯣꯟꯂꯤꯅꯦꯁ ꯑꯣꯏꯕꯗꯨꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯕꯣꯔꯤꯡ ꯆꯨꯕꯅ ꯑꯣꯏꯗꯣꯏꯔꯥꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀ꯭ꯌꯨꯔꯣꯁꯤꯇꯤ ꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦ ꯍꯥꯏꯔ ꯌꯦꯡꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯎꯋꯤꯗꯅ ꯁꯤ ꯄꯣꯠꯁꯦ ꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯛꯁ ꯏꯃꯣꯁꯟꯁ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯁ ꯀꯣ ꯌꯦꯡꯒꯦꯗ ꯍꯥꯏꯔ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯐꯥꯏꯜꯁꯤꯗ ꯆꯪꯉ ꯌꯦꯡꯉꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯎꯔꯤꯁꯦ ꯍꯦꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐ ꯑꯃ ꯎꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯐꯝ ꯂꯝꯁꯤꯡꯗ ꯀꯣꯏꯔꯒ ꯐꯣꯇꯣꯒꯁꯤ ꯊꯥꯒꯠꯂꯒ ꯀꯦꯐꯦꯁꯇꯒ ꯑꯗꯩꯗꯤ ꯏꯌꯥꯔꯄꯣꯔꯠꯇꯒ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯁꯤꯇꯤꯒꯤ ꯂꯥꯏꯠ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯞꯄ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒ ꯀꯩꯅꯣ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯕꯥꯏꯑꯣꯁꯤꯗ ꯃꯥꯁꯦ ꯀꯩ ꯏ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯂꯟꯗꯟ ꯍꯥꯏꯔꯛꯏꯀꯣ ꯑꯗꯨꯀꯥꯟꯗ ꯔꯣꯍꯤꯠꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯦ ꯏꯝꯄ꯭ꯔꯦꯁ ꯆꯥꯔꯦꯕꯀꯣ ꯑꯗ ꯃꯥꯅ ꯈꯜꯂꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯦꯛꯇꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁꯤꯞ ꯑꯣꯏꯖꯔꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯉꯥꯛꯇꯪ ꯈꯟꯖꯥꯟꯅꯔꯝꯃꯦꯀꯣ ꯈꯟꯖꯥꯟꯅꯔꯒ ꯃꯥꯅ ꯑꯁ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯒꯦꯁꯤꯗꯤꯀꯣ ꯍꯥꯏꯔꯒ ꯃꯥꯅ ꯔꯤꯄ꯭ꯂꯥꯏꯁꯦ ꯍꯜꯂꯛꯑꯦꯀꯣ ꯑꯁꯨꯃꯥꯏꯅ ꯍꯜꯂꯦ ꯍꯥꯏ ꯑꯥꯏ ꯗꯣꯟ ꯊꯤꯡ ꯋꯤ ꯅꯣ ꯏꯆ ꯑꯗꯔ ꯍꯥꯏꯔꯒ ꯃꯥꯅ ꯔꯤꯄ꯭ꯂꯥꯏꯁꯦ ꯍꯜꯂꯦ ꯑꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯈꯪꯍꯧꯗꯅꯀꯣ ꯔꯤꯄ꯭ꯂꯥꯏꯁꯦ ꯃꯥꯅ ꯍꯦꯛ ꯄꯤꯕꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅꯁꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯔꯤꯄ꯭ꯂꯥꯏꯁꯦ ꯍꯜꯂꯛꯑꯦ ꯑꯣ ꯁꯣꯔꯤ ꯃꯦ ꯕꯤ ꯑꯥꯏ ꯒꯣꯠ ꯀꯟꯐ꯭ꯌꯨꯁ ꯕꯠ ꯁꯤꯟꯁ ꯋꯤ ꯑꯥꯔ ꯍꯤꯌꯔ ꯀꯦꯟ ꯋꯤ ꯇꯣꯛ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯥꯔꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯗ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯕꯗꯣ ꯁꯣꯏꯗꯅ ꯁꯣꯝꯀꯥꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯁꯦꯖꯁꯦ ꯊꯥꯅꯕ ꯍꯧꯔꯕꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥꯕ ꯌꯥꯏꯌꯦꯅ ꯈꯣꯠꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯌꯥꯝꯅ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯀꯩꯁꯨ ꯍꯥꯔꯝꯂꯦꯁ ꯑꯣꯏꯕ ꯀꯃꯦꯟꯅꯦꯀꯣ ꯍꯥꯏꯗꯤ ꯑꯟꯁꯔꯅꯦ ꯃꯥꯅ ꯄꯤꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯔꯣꯍꯤꯠꯁꯤꯅ ꯍꯥꯏꯔꯦ ꯔꯣꯍꯤꯠꯁꯤꯁꯨ ꯏꯟꯇꯔꯦꯁꯇꯣ ꯂꯩꯕꯒꯤ ꯃꯥꯅ ꯍꯥꯏꯔꯦ ꯔꯣꯍꯤꯠꯁꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯩ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯑꯗꯩ ꯅꯪ ꯉꯁꯤ ꯅꯣꯡꯃꯒꯤ ꯀꯩ ꯍꯥꯏꯗꯤ ꯅꯪꯒꯤ ꯗꯦꯗꯣ ꯀꯃꯥꯏꯅ ꯇꯧꯈꯤ ꯈꯣꯠꯂꯤꯒ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯉꯥꯛꯇꯅꯦꯀꯣ ꯅꯣꯔꯃꯦꯜ ꯀꯟꯚꯔꯖꯦꯁꯟ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯣꯍꯤꯠꯇꯤ ꯈꯪꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏꯁꯦ ꯃꯥꯅ ꯃꯦꯁꯦꯖ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯤꯁꯦ ꯋꯥꯔꯗ ꯕꯥꯏ ꯋꯥꯔꯗꯁꯦ ꯀꯥꯜꯀꯨꯂꯦꯇꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯍꯪꯉꯛꯏꯕ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟꯁꯤꯡ ꯃꯦꯁꯦꯖꯁꯤꯗꯀꯣ ꯑꯗꯨꯒ ꯃꯥꯅ ꯄꯤꯔꯛꯏꯕ ꯑꯟꯁꯔꯁꯤꯡꯁꯦ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤꯀꯣ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯏꯅ ꯈꯜꯂꯒ ꯁꯤ ꯃꯦꯁꯦꯖꯁꯦ ꯊꯥꯔꯛꯑꯗꯤ ꯁꯤ ꯃꯦꯁꯦꯖꯁꯦ ꯍꯟꯕ ꯌꯥꯏ ꯁꯤ ꯃꯦꯁꯦꯖꯁꯦ ꯊꯥꯔꯛꯑꯗꯤ ꯃꯊꯪ ꯑꯩ ꯄ꯭ꯂꯥꯟꯁꯤ ꯌꯥꯅꯕ ꯁꯤ ꯃꯦꯁꯦꯖꯁꯦ ꯍꯟꯕ ꯌꯥꯏꯗ꯭ꯔꯣ ꯂꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯗꯨ ꯃꯀꯣꯛ ꯁꯥꯟꯅꯔꯤꯕꯅꯤꯀꯣ ꯑꯗꯣ ꯔꯣꯍꯤꯠꯁꯤꯗꯤ ꯈꯪꯄꯣꯟꯇꯦ ꯑꯗꯩꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯁꯦ ꯀꯟꯚꯔꯖꯦꯁꯟꯁꯦ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕꯁꯦ ꯄꯨꯡ 1-2ꯗꯒꯤ ꯁꯨꯝ ꯁꯥꯡ ꯐꯥꯎ ꯃꯇꯝꯁꯦ ꯀꯨꯏꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯍꯧꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯄꯗꯗꯤ ꯃꯣꯏꯁꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏ ꯇꯞ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯟꯁꯤ ꯊꯥꯗꯣꯛꯅꯗꯕꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤꯒ ꯁꯨꯔꯛꯄꯁꯤꯗꯩꯗꯤ ꯁꯤ ꯄꯣꯠꯁꯦ ꯄꯔꯁꯅꯦꯜ ꯁꯨꯝ ꯑꯣꯏꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯀꯅꯦꯛꯁꯟꯁꯦ ꯕꯤꯜ ꯇꯧꯕ ꯍꯧꯔꯛꯏꯅꯦꯕ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯀꯅꯦꯛꯁꯟꯁꯦ ꯕꯤꯜ ꯇꯧꯔꯒ ꯁꯤ ꯄꯣꯠꯁꯦ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣꯁꯤꯅ ꯃꯣꯏꯅ ꯍꯥꯏꯌꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ ꯁꯣꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯣꯄꯟ ꯑꯞꯇꯤ ꯃꯤ ꯃꯃꯥꯡꯗ ꯄꯥꯛꯇꯤ ꯇꯧꯒꯟꯗꯕꯅꯦ ꯑꯗꯨꯕꯨ ꯁꯣꯝꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯩꯀꯩꯗꯣ ꯐꯖꯅ ꯀꯣ ꯈꯪꯕꯤ ꯈꯣꯠꯂꯤ ꯑꯗꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯁꯣꯝꯅ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯈꯣꯠꯂꯦꯒ ꯇꯧꯔꯒ ꯃꯥꯅ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯑꯣꯄꯟ ꯑꯞ ꯇꯧꯕ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯔꯣꯍꯤꯠꯇꯗꯤꯀꯣ ꯃꯥꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯌꯥꯝꯅ ꯃꯉꯣꯟꯗ ꯏꯁꯄꯤꯁꯦꯜ ꯑꯣꯏꯔ ꯐꯥꯎꯖꯕꯗꯣ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯁꯦ ꯃꯊꯟꯇ ꯂꯩꯔꯤꯅꯤ ꯀꯅꯥꯝꯇꯅ ꯉꯁꯤ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯒꯤ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯃꯤꯒꯤ ꯂꯣꯟꯂꯤꯅꯦꯁꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥꯅ ꯈꯪꯉꯒ ꯃꯥꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯍꯧꯔꯛꯏꯅꯦꯕ ꯃꯤꯒꯤ ꯏꯃꯣꯁꯟꯁꯤꯗ ꯁꯥꯟꯅꯕ ꯍꯧꯔꯛꯏꯅꯤꯀꯣ ꯇꯧꯔꯤꯁꯦ ꯁꯤ ꯁ꯭ꯀꯦꯝꯁꯦ ꯁꯨꯃꯥꯏꯅꯅꯦꯕ ꯑꯗꯨꯝ ꯊꯣꯛꯀꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯄꯩꯁꯥ ꯈꯪ ꯀꯩꯁꯨ ꯍꯪꯉꯛꯑꯣꯏꯕꯀꯣ ꯁꯤꯒꯨꯝꯕ ꯁ꯭ꯀꯦꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣꯡ ꯇꯥꯔꯝ ꯁ꯭ꯀꯦꯝ ꯇꯧꯒꯟꯕꯁꯤꯗꯤ ꯁꯤꯗꯤ ꯃꯣꯏꯅ ꯀꯩ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯁꯣꯝꯒꯤ ꯏꯃꯣꯁꯟ ꯀꯣ ꯁꯣꯝꯒꯤ ꯇ꯭ꯔꯁꯁꯦ ꯑꯁꯤꯁꯦ ꯂꯧꯅꯕ ꯍꯣꯠꯅꯒꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯇ꯭ꯔꯁꯁꯦ ꯐꯪꯒꯗꯩꯗꯤꯀꯣ ꯑꯩꯈꯣꯏꯅ
ama trust thajabasibu thajagradai akoina question je kisu hangnadredana kai chalui ha adu kari torubano adagi kari gi tamakta si posi torino kholino haidi questions pramon hangadabodo somakana mi amadu da taseng thajarabani e mana si tawbagi tawormani e mana adu tawbagi tawormani kisu aran bagi amta khanbidreba somna trust to tawba hawrade asumai tawdana mi ge je gi trust ase chingtho oga moina sana bhawre ko message ta kai da admai dorga ada magi trust se fange ngasai rohit tagi ngasai somakan gi nupi sina ko adaidi keno tore trust fangu je asisu scam gi part amani ko adu rohit je hoji body khangdri ko haidi mangon da ki matik chawba scam am thok tore se madi kem khangjadri bane rohit sina ma se completely thajaba hore ko aduga ma se adugumba miyo yemutani man thajari je mana usu unadri ko amuk phawwa magi punsi sida amuk phawbo real life ta thengnadri bo adugumba miyo yemutani ma thajari se natra adupu siki poche magi manakta lariba nungti unariba mising dutagidi mana hojiki mana phone do wari sanariba mi se asina hena connection mangonda phawbodo admain toraga masina pulap thajabje admain pirgreba mana adagidi hojik maga wari sanabse hapta ani muk phajile ko adagidi hapta ani phajilek putagidi hojik phawboda wari se sum sanarabanina nungti gi wari sanabse routine oikhale magi ananiaga wari sanaba se magi daily life ki adugumba part amoy khale ade ayukta hek hawatpaga good morning haiga message soba khotpa phajana dumbra khotpa numidang dana good night ko ade gidi don't forget to smile haiga message ka thana ba ko sumba message me amse mana magi punchita kana amta ka thana driba aduna ke haini pochi amna emotional so oi jaba mangon toise adu yan precious hoina su khanjaba adumaina mas mixed emotions toroga ma trust pula pithoga adumaina magi daily life tin amorega message thana mo kono bcha adum makha tana jatha ba hore ko ma je sige exact moment ji dune ba kino toise victim sing jina nga sai gi sige scam gi lang da thui je kai no hai mutam da moi je pangmagi chu natte kai no hai mutam da moi je miyoiba amane ba aduna miyoiba gi emotions me am to loina feel toy aduna emotion da sanarak pa haibse tabna somna ayab du piraga kaini songi vulnerable oiba side to song kanda leiba mi duna khangrabane ba aduna somgi emotions to mana loina keno toroga magi message ama halak paduna nanguna nungai jaba phawba ko adungma mayam leigire dana si pochna tabna ma sa scam sida lang si thu bhorok to ni ko adagidi nong manu midang ama wari sum sanaram sida mana keno sina rohit sida ke ananya sina message ta hare ai keno manangon hai ge khot ke tor ko dukanda rohit sina hai hayo karino hayo engonda loin share to ke sukai de khotte ha kana ananya sina mi ge se ai loina thadok ga chat ki khot ki matam khara wari sanaram su kholo su loin thadok pire me duna ai se ke haini adumaina mina da hundu piramaba mi am oigale khokale gai ko duganda rohit sina magi vulnerable side to adu uthorla bane na mangon da khalale ko aduga man se aseng mari kaino haibu tam si poche ma se thadok ta na ba ko soma kanda ma se message thana ba se tok ta na ba aduga message thana sida kari gumba thadok aibu thadok pi ga nu haibagi direct dinate ko koiraga ne ma na haire se natra karigino haibu to da ma je next plan am leira bane ba adukana magi plan do gi magi message next message to adu hek thaw matam da moi gi relationship moi message thana ba se to kitana ba mana songa na plan sen ba hori ne ba aduga koi human psychology na kari feel to ya matam da mi amana ko somda magi awaba anaba myam do kai gumba share to ra ba ko somda ati dara gi koi psychology na ma se protect towning ba gi responsibility am phaw idana adugi poto adugi direct psychology gi method to sanar ine baro chi man toise adagi tamna su message thanar am dagi nongmadi ko ikhang khangodana keno tore message am lai ko adu message sid hai se rohit aina ngondo keno mo hai ki khot ke hare adukanda songkan rohit chi keno se meu je tam nang chong ma khora buni ko adu rohit chi na hai adu o keno hayo kholo hai ga ai nang je I am starting to like you hai de ai nang se pa ma hore khole aina man hai adukanda rohit se somakanda ke haini mix emotions mayam mangon build up to hore ko hai matam kuirabagi matung da mi amana sumaina ga mangon haibirek pa haibse aduga magi adugumba kanamta leitabo haide magi punsi se adugi mutik loneliness or punsi ni dana adugi pot da mi amana sumaina haibirek pa mangon yamna
minungsi kaya ni nungsi puning nungsi gumsu to adagi harau gumsu to adamai tawra mana su ko hoi phare haidi aisu nang keno pa me khole tawra adamai na moise haina re ko confess to na re adukan sigi he exact moment sida rohit ki labak si leo khrbane ba hai mana he confess to gi matam do adagi soma ganda yes plan 1 is success plan A success plan B started hai ga adamai na hora abane ko अतैदी सुमाइना मोइनी चा हजु रिलेशनशिप त लेरे नत्रा द रिलेशनशिप त लेरे मदुंग सिदा माना मागी पुंसी से कमाइना तौबो पुंसी नो से सी मतंग दा हजु की रोइट सिदा सा मागी इमेज से खरगा मन ताक पावर आई जे हजु लंदन दा तमने फैशन डिजाइनिंग तो ले उसे अदुकी मतिक केनो तौवे यामना हेक्टिक वे वर्क लाइफ से अदुगा ग्राम तो लेते सोना कंदा केनो तौना बॉडी साना बा खोना आई जे इंडिया दा लागा अदमाइन तौना फरल खले खोले तौगा माना मागी स्टोरी जे बिल्ड अप तौ होरे को अदो अखोइना खनसे माना लंदन नाइ जे कइगिनो बको अदुगा माना मान से सक्सेसफुल ओइबा कैरियर मनि हाय समाइन उडली जे कइगिनो हाय मतम दा मागी स्टोरी मागी वारी जे अदुकी मतिक के हायनी मीना ताब मतम दा यामना मान हलनबको अदुगुम्बा डायरेक्ट फैक्ट तो अदुगुम्बा मिगोंदा करी तौरगदी इम्प्रेस तौगनिको आइगी इमांग ले मी जे असिदा असी मान इम्प्रेस तौरिबा पोचे कइनो हाइदी मासे पैसा पाबा मी अम ओरमसु याय अदुगा मासे लमगय पाबा मी अम ओरमसु अदुगा मासे मी अमदा मी अमगी सक्सेसफुल करियर ओइबदु उरगा इम्प्रेस ओइगन अदुगा मी अम ओरमसु याय नत्रा अदुना अदुगी मयाम तो लोइना कमन ओइगन मयामना पामना बसे करिनो हाइबा मथमदा अदुगुम्बा यामना वेल सेटल ओइबा कंट्री अमा केनो अमदा लेइबा को हाइदी अब्रॉड कुम्बा लेदना अदुगा पैसा नुसा फजना लाकपा अदुगा सोंगी केनो थबक गांव फजना लेजबको असिनिदा असी पोचे याम कमन ओइबा मयामना क्वाइ पामनाबनि अदुना मान स्टोरी से सुमाइना बिल्ड तौरगा साजिलिनेबा अदगी अनन्यासिना मंगोंदा प्रॉमिस अमा तोय आई हौजिक इंडिया दल केनो नंग उनबा लाआनी खोलनी तौरगा माना याम सरप्राइज का केनो तौरगा हाई सरप्राइजिंग ओइबा को डिसीजन अमा लौरे को अदुगा रोहित से सोमकना सा छकात बावरे अनन्या दु लाआनी आई मा उनरनी सी पोचे ऑनलाइन द सुम वरी सनरम दगी तसेंग ना हौजिकती उन तोरे खोतोरे हाइगा आसागा से याम फजना तौहलगा को अदवाइना तौबा हौरे को अदुगा माना केनो तौरे कोरियर अमा तौरकनी अदो हाइ को आइना नंगोंदा गिफ्ट अमा पीगे आई नंगजे आइगी दमुक्तदी यामना स्पेशल ओइबा मी अमनी अदुना आई नंगोंदा अदुंबा यामना स्पेशल ओइबा गिफ्ट अमा पिनिंगे खोले अदमाइ तौरगा माना आई गिफ्ट थारकनी सम अंगायगा दुम लेबियो गिफ्ट लाक मतम हंगदो याम सरप्राइज ओइबा गिफ्ट नि खोनी का तौरगा माना एक्साइटेड ओहेनवा अदमाइ तौहलेको अदुगंदा गिफ्ट से सिसे लाक मतम द कोरियर की केनो सिना सोमकंदा कोरियर की मोइ डिलीवरी की ओइबा केनो कंपनी की मीना कॉल अमा तौरक्तोइनेबा सिगी कॉल जे हेक तौब हरकपदगी सिदगी नेबा स्कैम जे तसेंगना पैसागी नुसागी स्कैम जे हरक्तोइजिको अदमाना अदमाइना लंदनदगी मागी दमुक्ता गिफ्ट अमा पिरकनी खोलकनी हाबदा मासे यामना हरावेको अदुगा केनो तौरगा मादी सोमकंदा ngaइगा लेइनेको अदु हरावबा मागी हरावबसे असि फंगबगी मोता सुं माना पिरगिबा गिफ्ट असिना हौजिक प्रॉब्लम अमा क्रिएट तौब हरकदौरेको अदु हजकी गिफ्ट पिरकनी खोलकनी तौरगा वारीगा सानारगा नोंगनी लेगा अयुग अमुदको रोहित सिदा कॉल अमा लाए कॉल लाकपसे मागी केनो फोन नंबर जिदा ममिंग थोकतेको अननोन नंबर हाइगा तौरे अदु माना फोन से पाइखत सिरा पाइखत लोइजिदा माने गतंग खंजानाय अदुगाना फोन से माना पाइखत लेको अदु पाइखलगा केनो तौरे हाइ पाइखत मतमदा माना हेलो सर हाइको हेलो कनानो कोनो समाइन हंगे अदु सोमकना मी यमना हारे Hello sir, this is from Mumbai Customs Department hareko. Adugana moina haise we have received an international parcel under your name harega adumaina hareko adugana keno tawraga mase kari no haichu moi ki Mumbai Customs Department na mangonda keno tobagi call gi kedo toroktoino khotoino mase khanjana bhaureko adumana hangi adu kari problem lebuno kholobuno somna call to vi se khole se hangi adugana man hai somgi parcel chida kenon to ba khoine khanbado ko international gi adugumba currency ko foreign currency ma yawi khole aduga expensive oiba adugumba foreign gi items ma yawi khole aduna parcel se kenon yamna violation akhoi gi rules and regulations gi makada violation tawe aduna sigi parcel se akoina free store bane khole maina hire ko mangondo adagana mana khalle kino maje pukhogola khale
मागी कनोसे हार्टबीट का चोंब हौरबनेको हाइदि सि पोसे नॉर्मल वेदबदु माना करीबु थारइनो सिने मा सोमकंदा यामना एक्साइटेड ओइबा अमचु फावरबनेबा अदुगा सोमकंदा पार्सल से फ्रीज तौरे हाबदुदा माचे नुआइतबा अमचु सोमकंदा नवान थाजरगा को पार्सल से मा सरप्राइज तौनिंगि दुमाइना थाजरगा माना नुआइतबा सो मो फावरबा अदगिदि मोइ कामुसिना मु हाइरे मुंबई कस्टम कामुसिना मु कईगुम्बा सोमना पार्सल से कनो तौबा फ्रीज अनफ्रीज तौनबगिदमक्ता अनफ्रीज तौगे हाइ तारगदि क्लियरेंस चार्ज लुपा 35,000 को पीबा पीरगदि पार्सल से फ्रीज तौरपदगी अनफ्रीज तौरगा सोमगी कनो सोमगी सोमगी कनोदा एड्रेस दा अखोई थिंजरगे खोलगे दमाइन हाइको अदुगा माना खले 35,000 हाइदि कैसोना पिक अमाउंट नते दा सी पोचे अदुगा रोहित से मोइना कॉल तौर अम्बसिदा मासे हेजिटेट ति चाय को हाइदि माना खले सी पोचे केनो तोबनी मानदे दा असेंगबदी मानदे दा खोते दा दमाइन मासे नॉर्मल ओइन लेरिबनिना मासे एक्साइटमेंट ओइजरजको नॉर्मल दि ओरिबनि मासे दमाइन दि खितंग खलम अदु तार वाखन से फजन खंदब ngamdrikini songa call amu laeba call je kring khinge adu call je kana ko me ham ananya gi call oram deni ko ananya chi songa kappaga yamna pakhalaga rohit ai tasingna swain tawge khangi dabone khotpane somna bas ai do surprise tawni bagi ke dogumba pochai do aina gift to tawni bagi half khivani ai tasingna khangni sik poche mogi rules violation oram ngoni khoguni unfreeze tawni ai am ikai jari khole torga masina yam panic goi bodu situation am create torga si hek torpa matam do somkan rohit chi straight khalam to khanba ngamaktreba hadi magi keno sida सोना कना अमजिना पाखचिलाबनी को मागी वखनजे अदमाइना ए पाकन तौरगा माजिसु एक पाखत यौजिलाबा सिसे यामना क्रिटिकल ओइबो मोमेंट अमने को अखोइगी लॉजिक सिना इमोशन द ओंथोरकपा मतमने सि पोचे हाइदि अखोइ लॉजिकली खनगदबतो कइगुम सोमजे इमोशनल याम ओइबा तारगदि लॉजिक सिसु ममी तम तम सामेबा अदुना अखोइना करिगुम्बा याम फजनगा कन्न कपुरगा ngaतंग लेगा वखन थारकपा मतमदा करी नोइना हजिक तौरिबदु बोगना खलकपदो अदमाइना हाइदि यामना इमोशनल ओइबा अदुगुम्बा सिचुएशन अम ओइ तारि लॉजिक सिजु खितंग मासु ब्रेक चाय हाइ तारे अदुगी सेम सिचुएशन जे असो हजु क्रिएट तौरिने बगा साइगी अनन्या सिना कॉल तौरगा अदगिदि माना रेस्पोंसिबिलिटी से लोनिंग मगी माना हाइ अनन्या से नंग तपथो केम खलगनो खोकनो सिचुएशन जे ए फजन हैंडल दोगे खोटके हरे माना माय बैंक अकाउंट से यंगे दुकान पैसा से के हनी पैसा से हम यावद्रस मा मैनेज तौबे यागनी खोकनी मान खंजरगा को माना पैसा से हजुकी क्लियरेंस फी से माना सेंड तौरे को अदुगान अमुक्तंग सेंड तौगिबदगिदि सोनाकनगी मी गैसिना खनग्रे को सिगी मी से सितगी अदुम सुमाइना साना पैसा से लौथोकपा यागनी हारगा मोइना थोंगदो अदु हांगदोक पिग्रेबा केनोगी स्कैम तौबगी तो अहान पेमेंट से तौरे को मागी रोहित की थमोइददी माना स्कैम नते को मा होन फॉरजे मागी थमोइददी तसेंगना यामना हेल्पलेस ओइरबा मागी किम नुसीजरबा मागी गर्लफ्रेंड को अदुगी हेल्प तौबने को मागी वारब तंजादु दमान तांजब खरदुना हेल्प तौबने खोपने मांगोना खललिनेबा अदमाइन तौक पैसा लखोक पिरके को आहान बा पैसा जे अदगिदि माना सिचुएशन से सॉल्व तौर एक खतमगा को केनो अमसो मो लाक तौरे हौजे प्रॉब्लम अमसो लाक तौरे प्रॉब्लम से करिनो हाइबा मतमदा सोम की पार्सल से एंटी मनी लॉन्ड्रिंग की मखाता अदुगुम पार्सल ओइरे अदुना सिगी से 75,000 क्लियरेंस फ्री पीद्रगदी नंगी पार्सल से फ्रीज तौरनी खोलने हाइरेको अदुगाना करिनो हाइदि मोइना माना पैसा फॉरेन करेंसी याम यारकपदो अदुना सोमकाना पैसा थादोकपा मोगी लोन तौको पैसा थादोकपा अदुगुमगी फ्रीज तौगी को क्रिमिनल की अदुगी मखादा पोट से फ्रीज तौरे खोलना हाइरेको अदुगाना माना खले 75,000 सी पोचिदी माजु केनो मियम ओइबनि न वखन जिदा खनबा होरेबा हाइदि असेंगबा ओइबरा ओइदरबा नत्रगा कहनी सी पोचे मांगोंदसु कहनी मा लॉजिक तो कितंग सानबा होरेइने को हाइदि असेंगबदि मानद्रेदा खोत्रेदा तौरगा अदमाइना अदुबु हंदकसु चमानना अनन्या जिना कॉल तौरे को अनन्या ना कॉल तौरगा हाइ तसेंगना आई खंगदबने खोतबने पैसा सुमाइना हापगा थाबा खोतपसिदा सुमाइ अदुकी मदि प्रॉब्लम तौगनी खोकनी हाइजे अखोइ बानी द फिक्स सी पोच फिक्स तौमिनर से खोलसे हाइ अदुगा माना हाई वर्ड से यंगो को अखोइ बानी सिगी प्रॉब्लम से फिक्स तौमिनर से हाइजे आइना सिगी प्रॉब्लम से क्रिएट तौबने आइना फिक्स तौबने हाबन तब प्रॉब्लम से कायानी मोइनी की प्रॉब्लम ने ना केनो द खलन मदो रोहित अदमाइन तौरे को अदुगा
ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯐꯤꯛꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖꯦꯁ ꯑꯗꯨꯒꯨꯝꯕ ꯖꯦꯜꯗ ꯆꯪꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯣꯠꯂꯛꯄ ꯌꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯍꯤꯠꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯨꯕꯗꯨꯅꯦ ꯃꯥꯒꯤ ꯊꯥꯖꯕꯗꯨꯅꯦ ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯔꯖꯦꯟꯁꯤꯗꯨꯅꯦꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯤ ꯂꯣꯖꯤꯀꯦꯂꯤ ꯈꯟꯕ ꯑꯝꯇ ꯉꯝꯃꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯖꯦꯜ ꯌꯧꯕ ꯈꯣꯠꯄꯗꯨꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯄꯥꯔꯁꯦꯜꯅꯤ ꯈꯣꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯃꯉꯣꯟꯗ ꯊꯪꯖꯤꯜꯍꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯄꯤꯈꯤꯗꯣꯏꯅꯦꯕ 75,000ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯅ ꯄꯤꯔꯤ ꯄꯩꯁꯥꯁꯦ $1,10,000 ꯀꯣ ꯑꯗꯨ ꯌꯧꯔꯕꯅꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯇꯁꯦꯡꯅ ꯔꯣꯍꯤꯠꯀꯤꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯦꯕ ꯁ꯭ꯀꯦꯝꯁꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯇꯨꯡꯒꯤ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏ ꯄꯩꯁꯥꯁꯦ $1.5 ꯄꯤꯌꯨ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯣ ꯈꯣꯠꯂꯛꯄꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯗꯣꯔꯦ ꯀꯩꯅꯣ ꯈꯣꯠꯇꯣꯔꯦ ꯁꯣꯝꯒꯤ ꯄꯥꯔꯁꯦꯜꯁꯦ ꯂꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯀꯣ ꯁꯣꯝ ꯐꯖꯅ ꯑꯣꯊꯣꯔꯤꯇꯤꯁꯀꯤ ꯃꯤ ꯃꯌꯥꯝꯁꯤꯅꯁꯨ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯦ ꯐ꯭रीज ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯅ ꯁꯣꯝꯁꯦ 1.5 lakh ꯀꯣ ꯄꯤꯗ꯭ꯔꯒꯗꯤ ꯄꯥꯔꯁꯦꯜꯁꯦ ꯍꯧꯖꯤꯛ ꯐ꯭रीज ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨꯅ ꯄꯥꯔꯁꯦꯜꯁꯦ ꯐ꯭रीज ꯇꯧꯔꯤꯉꯩ ꯁꯣꯝ ꯅꯥꯀꯟꯒꯤ ꯆꯥꯔꯖꯦꯁ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯄꯥꯔꯁꯦꯜꯁꯦ ꯐ꯭रीज ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯗꯦꯗꯅ ꯑꯟꯐ꯭रीꯖꯁꯤ ꯇꯧꯒꯗꯕꯅꯤꯅ ꯑꯗꯨꯅ ꯆꯥꯔꯖꯦꯁ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ 1.5 ꯄꯤꯔꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯔꯒ ꯇꯛꯈꯠꯄꯁꯦ ꯍꯧꯔꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯀꯣ ꯃꯥꯁꯦ ꯔꯣꯍꯤꯠꯁꯦ ꯇꯣꯛꯑꯦꯕꯀꯣ ꯃꯥꯁꯦ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯈꯜꯁꯦ ꯈꯟꯖꯥꯟꯅꯔꯒ ꯂꯩ ꯃꯥꯅ ꯈꯜꯂꯦ ꯃꯥꯒꯤ ꯃꯈꯨꯠꯁꯤꯗ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯊꯛ ꯊꯛ ꯅꯤꯔꯒ ꯃꯥꯅ ꯀꯩꯅꯣꯝꯃꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯟꯕ ꯃꯥꯜꯂꯦ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣꯝ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯩꯅꯣꯝꯃꯗꯤ ꯍꯦꯛ ꯅꯣꯔꯃꯦꯜ ꯃꯥꯟꯗꯦ ꯈꯣꯠꯇꯦꯅ ꯃꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯕꯨ ꯉꯥꯛꯇꯪꯁꯤꯗ ꯑꯗꯨꯒ ꯄꯩꯁꯥꯁꯤꯁꯨ ꯃꯊꯪ ꯄꯦꯃꯦꯟ ꯍꯦꯛ ꯇꯧꯕꯁꯤꯕꯨ ꯅꯣꯔꯃꯦꯜꯗꯤ ꯑꯣꯏꯗꯦꯅ ꯃꯥꯅ ꯈꯜꯂꯦꯀꯣ ꯑꯗꯩ ꯃꯉꯣꯟꯗ ꯃꯥꯏ ꯃꯀꯣꯛꯇ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤꯁꯤꯕꯨ ꯁ꯭ꯀꯦꯝ ꯑꯣꯏꯗꯣꯏ ꯖꯥꯠꯂꯅꯀꯣ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯏꯁꯟꯁꯤꯅ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯄꯣꯞ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅ ꯂꯥꯛꯄ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯌꯥꯁꯤꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯩ ꯃꯥꯅ ꯀꯣꯜꯁꯨ ꯄꯥꯏꯈꯠꯂꯒ ꯃꯥꯅ ꯍꯥꯏ ꯔꯣꯍꯤꯠ ꯄ꯭ꯂꯤꯖ ꯀꯣ ꯄꯦꯅꯤꯛ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯩꯁꯨ ꯇꯁꯦꯡꯅ ꯀꯤꯔꯦ ꯈꯣꯠꯂꯦ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯦꯛ ꯃꯥꯅ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯗꯦꯁꯄ꯭ꯔꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯤ ꯃꯥꯜꯂꯒ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯈꯣꯠꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨ ꯃꯣꯏꯅ ꯍꯥꯏ ꯄꯦꯃꯦꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯈꯣꯠꯄꯒ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯣ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯑꯗꯣ ꯔꯣꯍꯤꯠ ꯑꯝꯇ ꯑꯩꯕꯨ ꯑꯝꯇ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯈꯣꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯁꯦꯟꯇꯦꯟꯁ ꯑꯃ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯔꯣꯍꯤꯠ ꯅꯪ ꯑꯩ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯣꯍꯤꯠꯅ ꯉꯁꯥꯏ ꯃꯥꯅ ꯊꯥꯖꯗꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯁ꯭ꯀꯦꯝꯂ ꯀꯩꯅꯥꯅ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯅ ꯕꯤꯛꯇꯤꯝ ꯁꯥꯔꯒ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯅꯠꯇ꯭ꯔꯥꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯥꯒꯤ ꯊꯥꯖꯕꯗꯨꯒꯤ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯦꯗꯚꯥꯟꯁꯇꯣ ꯑꯗꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯁꯣꯝꯗ ꯔꯣꯍꯤꯠꯅꯁꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯥꯖꯩ ꯅꯪꯅ ꯁꯣꯏꯗꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯇꯁꯦꯡꯅ ꯑꯩꯕꯨ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨ ꯇꯁꯦꯡꯅ ꯅꯪꯅ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯕ ꯇ꯭ꯔꯕꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯣꯠꯁꯤꯅ ꯑꯩꯁꯦ ꯇ꯭ꯔꯕꯜ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯝꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯪꯉꯒ ꯁꯤꯒꯤ ꯃꯦꯇꯔꯁꯦ ꯁꯣꯜꯞ ꯇꯧꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯑꯗꯩꯗꯤ ꯔꯣꯍꯤꯠꯁꯦ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇꯕꯒꯤ ꯃꯥꯁꯤ ꯂꯣꯟ ꯂꯧꯕ ꯍꯧꯔꯦ ꯂꯣꯟ ꯂꯧꯔꯦ ꯑꯗꯨꯒ ꯂꯣꯟꯗꯒꯤ 1.5 lakhꯁꯦ ꯑꯁꯤ ꯂꯧꯔꯒ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖꯦꯁꯇꯣ ꯐꯪꯗꯅꯕ ꯑꯗꯨꯒ ꯃꯥꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯄꯥꯔꯁꯦꯜꯗꯣ ꯑꯟꯐ꯭रीज ꯇꯧꯔꯒ ꯊꯥꯗꯣꯛꯂꯛꯅꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ 2,70,000 ꯁꯨꯈ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯇ꯭ꯔꯦꯞꯁꯦ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯔꯣꯍꯤꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯍꯧꯖꯤꯛ ꯃꯥꯏ ꯃꯀꯣꯛꯇ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯕꯨ ꯂꯣꯏꯔꯗꯤ ꯌꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕꯁꯦ ꯑꯁꯤꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯇꯥꯝꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯀꯣꯛ ꯃꯅꯤꯡꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯞ ꯊꯨꯅ ꯇꯧꯕ ꯌꯥꯔꯤꯕꯈꯩ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯍꯥꯏꯔꯒ ꯈꯜꯍꯟꯈ꯭ꯔꯕꯅꯦꯕ ꯃꯄꯥꯟꯗꯅ ꯑꯃ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯃ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯋꯥꯈꯜꯁꯦ ꯑꯁꯤꯅ ꯂꯣꯏꯅ ꯃꯤꯒꯤ ꯑꯦꯛꯁꯟꯁꯦ ꯄꯨꯏꯗꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯀꯥꯟꯗ ꯁꯤꯒꯨꯝꯕ ꯁ꯭ꯀꯦꯝꯁꯦ ꯑꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯃꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯁ꯭ꯀꯦꯝꯁꯦ
ꯑꯗꯨꯝ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯧꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯩ ꯃꯥꯜꯍꯟꯗꯣꯏꯅꯦ ꯁꯣꯝ ꯅꯥꯀꯟ ꯀꯩ ꯍꯥꯏꯅꯤ ꯁꯣꯝꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯌꯦꯕ ꯄꯩꯁꯥꯁꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯁꯣꯝꯁꯤꯅ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯉꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯁꯣꯝ ꯄꯩꯁꯥ ꯀꯩꯗꯧꯅꯨꯡꯗ ꯄꯤꯔꯣꯏꯕ ꯇꯁꯦꯡꯅꯀꯣ ꯑꯗꯨꯕꯨ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯇꯁꯦꯡꯅ ꯌꯦꯡꯁꯦ ꯄ꯭ꯔꯥꯏꯁꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯔꯁꯦꯜꯗꯨꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯄꯥꯔꯁꯦꯜꯗꯨꯒꯤ ꯃꯃꯟꯗꯣ ꯑꯗꯨ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯔꯁꯦꯜꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯃꯥꯁꯤꯅ ꯄꯥꯔꯁꯦꯜꯁꯦ ꯑꯟꯐ꯭ꯔꯤꯖ ꯇꯧꯔꯒ ꯃꯥ ꯄꯥꯔꯁꯦꯜꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗ ꯀꯩꯅꯣ ꯑꯣꯏꯔꯒ ꯂꯥꯁꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯍꯩꯗꯣ ꯑꯗꯨ ꯑꯣꯏꯔꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯃꯥ ꯊꯦꯡꯒꯗꯕꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯈꯜꯍꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯣꯝꯅ ꯑꯃꯨꯛꯇꯗ ꯂꯥꯛ 10 ꯄꯤꯌꯣ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯄꯤꯅꯤ ꯅꯠꯇ꯭ꯔꯥ ꯀꯅꯥꯝꯇ ꯄꯤꯔꯣꯏꯀꯣ ꯑꯗꯨꯕు ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯄꯣꯠꯁꯦ ꯏꯁꯇ꯭ꯔꯦꯠꯆ ꯇꯧꯔꯒ ꯆꯤꯡꯊꯣꯛꯑꯒꯀꯣ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁꯤꯆꯨꯋꯦꯁꯟ ꯁꯤꯗ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯏꯃꯣꯁꯟꯗꯣ ꯑꯗꯨ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯈꯣꯠꯂꯒ ꯅꯪ ꯉꯝꯒꯅꯤ ꯄꯩꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯈꯣꯠꯂꯤ ꯇꯧꯔꯒ ꯌꯥꯝꯅ ꯑꯔꯖꯦꯟꯠꯀ ꯃꯥꯜꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯅꯦꯕ ꯁ꯭ꯀꯦꯝꯁꯤꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯁ꯭ꯀꯦꯝꯁꯤꯒꯤꯁꯨ ꯑꯦꯗꯤꯛꯁꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯑꯦꯗꯤꯛꯁꯟꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯆꯨꯍꯟꯈ꯭ꯔꯕꯅꯦꯕ ꯀꯩꯅꯣ ꯔꯣꯍꯤꯠꯇ ꯑꯗ ꯃꯊꯪꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯦꯝꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁ꯭ꯀꯦꯃꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯅ ꯇꯧꯒꯟꯕ ꯇ꯭ꯔꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯅ ꯂꯥꯁꯅꯦ ꯁꯤꯅ ꯂꯥꯁꯅꯦ ꯁꯤꯅ ꯂꯥꯁꯅꯦ ꯍꯥꯏꯕꯁꯦ ꯂꯥꯁꯅꯦ ꯍꯥꯏꯔꯗꯤ ꯃꯤ ꯋꯥꯈꯜꯗ ꯀꯩ ꯈꯜꯂꯤ ꯑꯣ ꯁꯤꯃ ꯁꯤ ꯇꯧꯔꯒ ꯂꯣꯏꯔꯕꯅꯦ ꯄꯨꯂꯞ ꯂꯣꯏꯔꯕꯅꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯔꯕꯅꯤ ꯁꯤꯅ ꯑꯔꯣꯏꯕ ꯄꯦꯃꯦꯟꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯜꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯁꯅꯤ ꯍꯥꯏꯔꯒ ꯂꯥꯁꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯥꯁꯇꯣ ꯃꯊꯪꯁꯨ ꯂꯥꯁꯅꯦ ꯍꯥꯏꯔꯒ ꯂꯧꯕ ꯃꯊꯪꯁꯨ ꯂꯥꯁꯅꯦ ꯍꯥꯏꯔꯒ ꯂꯧꯕ ꯑꯗꯨꯒꯤ ꯇ꯭ꯔꯤꯛꯁꯦ ꯌꯥꯝ ꯇꯧꯒꯜꯂꯤꯀꯣ ꯁ꯭ꯀꯦꯃꯔꯁꯤꯡꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯊꯪ ꯍꯥꯏꯔꯦ ꯁꯤꯒꯤ ꯃꯊꯪꯒꯤ ꯃꯥꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯜꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯣꯜꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯂꯥꯁ ꯑꯣꯏꯅ 3 lakh ꯑꯃ ꯄꯦꯃꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯁꯣꯝꯒꯤꯁꯦ ꯐ꯭रीꯖ ꯇꯧꯔꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯀꯦꯁ ꯑꯃ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅ ꯐꯖꯅ ꯁꯣꯝꯁꯦ ꯁꯣꯜꯞ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ 3 lakhꯇꯣ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯟꯐ꯭रीꯖ ꯇꯧꯔꯒ ꯁꯣꯝꯁꯦ ꯀ꯭रिꯃꯤꯅꯦꯜ ꯆꯥꯔꯖꯦꯁ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯑꯅꯤꯃꯛ ꯆꯦꯟꯅꯔꯅꯤ ꯈꯣꯠꯂꯅꯤ ꯃꯣꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯅꯟꯌꯥꯁꯤ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯑꯃꯨꯛ ꯀꯣꯜꯁꯦ ꯑꯃꯨꯛ ꯇꯧꯁꯤꯜꯂꯒ ꯑꯃꯨꯛ ꯃꯥꯅ ꯄ꯭ꯂꯤ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯇꯣꯏꯁꯦ ꯁꯤꯒꯤꯁꯦ ꯑꯔꯣꯏꯕꯅꯤ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯕꯨ ꯑꯝꯇ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯈꯣꯠꯂꯣ ꯇꯧꯔꯒ ꯃꯥꯁꯤꯅ ꯍꯦꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯗ꯭ꯔꯃꯥꯁꯦ ꯄꯨꯜꯂꯞ ꯑꯔꯣꯏꯕꯤꯗ ꯊꯥꯗꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯔꯣꯍꯤꯠꯁꯤꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯥꯁꯤꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯒꯤ ꯑꯇꯣꯞꯄ ꯐ꯭ꯔꯦꯟꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯒꯤ ꯐꯥꯎꯕ ꯄꯩꯁꯥꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ 3 lakhꯇꯣ ꯁꯨꯡꯒꯠꯂꯒ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯇꯕꯨ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯗꯕꯨ ꯀꯜꯂꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯈ꯭ꯔꯦꯀꯣ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯣꯕ ꯄꯩꯁꯥꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯂꯣꯏꯔꯕꯅꯦꯕ ꯍꯧꯖꯤꯛ ꯄꯩꯁꯥꯁꯦ ꯃꯤꯉꯣꯟꯗꯒꯤ ꯐꯥꯎꯕ ꯄꯨꯕ ꯍꯧꯔꯛꯑꯕꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯀꯦꯝꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯕꯤꯛꯇꯤꯝ ꯑꯣꯏꯔꯒ ꯃꯔꯛꯁꯤꯗ ꯃꯥꯅ ꯂꯩꯔꯒ ꯇꯁꯦꯡꯕꯗꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯄꯣꯠꯀꯩꯗꯣ ꯅꯥꯀꯟꯗꯨꯗ ꯑꯗꯨꯝ ꯃꯥꯁꯦ ꯄꯄꯦꯠ ꯑꯣꯏꯅ ꯌꯥꯎꯔꯕꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ 5,50,60 ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯃꯥꯅ ꯄꯤꯈ꯭ꯔꯕꯅꯦ ꯂꯣꯟ ꯀꯌా ꯑꯃ ꯂꯧꯔꯒ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯨꯔꯒ ꯑꯗꯨꯒꯀꯣ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯁꯨ ꯉꯥꯡꯉꯕꯅꯦ ꯃꯤꯉꯣꯟꯗ ꯑꯩ ꯑꯔꯖꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯗꯨꯒꯤꯅꯦ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁꯅ ꯐꯥꯗꯣꯔꯦ ꯍꯥꯏꯕꯃꯨꯛꯇꯤ ꯌꯥꯗꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯔꯖꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯒꯤꯅꯦ ꯈꯣꯠꯀꯤꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯂꯣꯟꯁ ꯂꯧꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯇꯧꯔꯒ ꯄꯩꯁꯥꯁꯦ 5,50,60 ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯄꯩꯁꯥꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯀꯩꯅꯣꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯁꯦ ꯑꯁꯤꯗ ꯀꯣꯜꯁꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦꯀꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯥꯔ ꯁꯤꯒꯤꯁꯤꯅ ꯐꯥꯏꯅꯦꯜ ꯇꯦꯛꯁ ꯀ꯭ꯂꯤꯌꯔꯦꯟꯁꯅꯤ ꯁꯥꯔ ꯁꯤꯒꯤꯁꯤꯅ ꯂꯤꯒꯦꯜ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯒꯤ ꯐꯤꯅꯤ ꯑꯗꯒꯤ ꯂꯥꯁ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯆꯥꯔꯖꯅꯤ ꯍꯥꯏꯗꯤ ꯔꯤꯖꯟꯁꯦ ꯃꯈꯜ ꯄꯤꯔꯒꯀꯣ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨꯅ ꯀꯔꯤꯅꯣ ꯁꯦꯝ ꯔꯤꯖꯜ ꯄꯩꯁꯥꯗꯨꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯔꯤꯖꯟꯗꯣ
ꯑꯁꯦꯡꯕꯗꯨꯗꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯄꯥꯝꯃꯤꯗꯣ ꯄꯩꯁꯥꯗꯨꯅꯦ ꯑꯗꯨꯅ ꯁꯦꯝ ꯔꯤꯖꯜ ꯂꯨꯄꯥ 50,000 ꯑꯃꯨꯛ ꯊꯥꯒꯤꯅꯤ ꯀ꯭ꯂꯤꯌꯔꯦꯟꯁꯇꯣ ꯑꯗꯨ ꯐꯤꯒꯤꯅꯤ ꯍꯥꯏꯔ 80,000 ꯑꯃꯨꯛ ꯊꯥꯅꯤ 1 lakh ꯑꯃꯨꯛ ꯊꯥꯅꯤꯀꯣ ꯂꯥꯁꯅꯤ ꯍꯥꯏꯔꯒ ꯁꯤꯗꯕꯨ ꯂꯣꯏꯔꯗꯤ ꯈꯣꯠꯂꯗꯤ ꯍꯥꯏꯔꯒ ꯑꯗꯒꯤꯗꯤ 70,000 ꯑꯃꯨꯛ ꯊꯥꯅꯤꯀꯣ ꯑꯗꯨꯝ ꯍꯟꯖꯟ ꯇꯧꯕꯗꯒꯤ ꯂꯥꯁꯇꯗꯤ ꯄꯦꯃꯦꯟꯁꯦ ꯀꯌꯥ ꯇꯥꯔꯛꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯠꯄ ꯃꯇꯝꯗ 14 lakhs lakh 14 ꯃꯥꯅ ꯄꯤꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯈꯨꯠꯇ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯃꯈꯨꯠꯇ ꯂꯩꯇꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯉꯣꯟꯗ ꯕꯤꯕꯣꯛ ꯄꯨꯔꯕꯅꯤ ꯃꯉꯣꯟꯗ ꯁꯦꯚꯤꯡꯁ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯃꯉꯣꯟꯗ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯅꯕ ꯑꯦꯛꯁꯀ꯭ꯌꯨꯖꯁꯨ ꯂꯩꯇ꯭ꯔꯦ lakh 14 ꯌꯥꯝ ꯋꯥꯅ ꯁꯨꯡꯒꯠꯂꯒ ꯃꯥꯅ ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯩꯍꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗ ꯇ꯭ꯔꯨꯠ ꯑꯁꯦꯡꯕꯗꯣ ꯑꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯃꯥꯅ ꯂꯥꯁ ꯄꯦꯃꯦꯟꯇꯣ ꯇꯧꯔꯕ ꯃꯇꯨꯡ 14 lakhs ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯟꯌꯥꯗ ꯀꯣꯜ ꯇꯧꯔꯦ ꯀꯣꯜ ꯇꯧꯔꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦ ꯀꯣꯜꯁꯤ ꯇꯧꯏꯀꯣ ꯀꯣꯜꯁꯤ ꯁꯨꯝ ꯇꯧꯋꯦ ꯔꯤꯡ ꯆꯠꯂꯦ ꯑꯟꯁꯔꯗꯤ ꯑꯃꯨꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯀꯣꯜꯁꯦ ꯑꯃꯨꯛꯀꯁꯨ ꯇꯧꯋꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯍꯥꯡꯗꯣꯛꯑꯦ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯅꯟꯌꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯋꯥꯆꯞꯁꯨ ꯍꯥꯡꯗꯣꯛꯑꯦ ꯋꯥꯆꯞꯁꯤꯗꯁꯨ ꯀꯔꯤꯝꯇ ꯀꯩ ꯍꯥꯏꯅꯤ ꯃꯦꯁꯦꯁ ꯀꯩꯀꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯑꯗꯔꯋꯥꯏꯁꯦ ꯆꯤꯡꯅꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯍꯧꯔꯦꯀꯣ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯎꯔꯦ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯑꯅꯟꯌꯥꯁꯦ ꯑꯅꯟꯌꯥ ꯂꯩꯇꯦꯕ ꯑꯅꯟꯌꯥꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯦꯕ ꯃꯥꯁꯦ ꯗꯦꯔ ꯋꯥꯁ ꯅꯦꯚꯔ ꯀꯣ ꯑꯅꯟꯌꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯥꯁꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯕꯇꯥꯔ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯔꯣꯍꯤꯠꯁꯦ ꯍꯧꯖꯤꯛ ꯃꯄꯤ ꯇꯥꯒ ꯖꯣꯔꯣ ꯀꯞꯇꯅ ꯈꯣꯠꯇꯅ ꯇꯧꯗꯦ ꯑꯗꯣ ꯃꯥ ꯇꯞꯅ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯁ꯭ꯀꯦꯝ ꯇꯧꯈꯤꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯥꯏꯟꯗꯣ ꯕ꯭ꯂꯦꯡ ꯆꯠꯄꯅꯦꯕ ꯄꯨꯝꯅꯃꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯀꯦꯃꯔꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯦꯝ ꯇꯧꯈꯤꯕ ꯕꯤꯛꯇꯤꯝꯁꯤꯡꯁꯦ ꯃꯣꯏ ꯃꯥꯏꯟꯁꯦ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯣꯔꯃꯦꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗꯀꯣ ꯕ꯭ꯂꯦꯡ ꯆꯠꯂꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯇꯧꯈ꯭ꯔꯤꯕꯗꯨꯕꯨ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯦꯛꯁꯟꯁꯤꯡꯗꯨꯒꯤꯀꯣ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯁꯦ ꯄꯦꯃꯦꯟ ꯑꯃꯈꯛꯇꯒ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦꯀꯣ ꯃꯥꯅ ꯇꯧꯈꯤꯕ ꯄꯦꯃꯦꯟ ꯃꯌꯥꯝ ꯃꯊꯪꯗ 14 lakhsꯇꯣ ꯀꯃꯥꯏꯅꯁꯨ 14 lakhsꯇꯣ ꯃꯥ ꯑꯃꯨꯛꯇꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ 14 lakhs ꯍꯥꯏꯕ ꯍꯦꯛ ꯀꯩꯅꯣꯗꯣ ꯅꯝꯕꯔꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯈꯪꯉꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯅ ꯁꯤ ꯃꯌꯥꯝꯁꯤꯕꯨ ꯈꯤꯇꯪ ꯇꯧꯔꯒ ꯊꯥꯈ꯭ꯔꯒ 14 lakhs ꯁꯨꯡꯒꯠꯈꯩꯅꯣ ꯈꯣꯠꯀꯩꯅꯣ ꯃꯌꯥꯝꯁꯦ ꯔꯤꯖꯟ ꯃꯥꯁꯦ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯕꯅꯦꯕ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯟꯌꯥꯗꯣ ꯐꯦꯛ ꯑꯣꯏꯔꯝꯃꯦꯀꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯦ ꯏꯆꯝ ꯆꯝꯕ ꯍꯥꯏ ꯍꯜꯂꯣ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕ ꯑꯗꯨꯅ 14 lakhꯀꯤ ꯂꯣꯁꯁꯦ ꯀꯃꯥꯏꯅ ꯑꯣꯏꯈ꯭ꯔꯤꯅꯣꯁꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯃꯥꯡꯉꯦꯕ ꯑꯗꯩꯗꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯄꯨꯂꯤꯁꯇ ꯆꯠꯂꯦ ꯃꯥ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯂꯦ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯈꯪꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯣꯇꯣꯁ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯂꯣꯏꯅ ꯃꯤꯒꯤ ꯑꯇꯣꯞꯄꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯦꯕ ꯍꯨꯔꯥꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯐꯣꯇꯣ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯐꯦꯛ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯦꯕ ꯑꯗꯒꯤ ꯃꯥꯅ ꯀꯣꯜ ꯃꯌꯥꯝ ꯀꯣ ꯀꯩꯅꯣꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯨꯝꯕꯥꯏ ꯀꯁꯇꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯄꯨꯂꯞ ꯁꯥꯏꯕꯔ ꯐ꯭ꯔꯣꯗ ꯒꯦꯡꯀꯣ ꯃꯣꯏ ꯀꯥꯡꯕꯨꯈꯩꯁꯤꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯣꯜ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯜꯇꯤꯄꯜ ꯂꯣꯀꯦꯁꯟꯗꯒꯤꯀꯣ ꯑꯗꯣ ꯃꯣꯏꯁꯤꯅ ꯀꯩꯅꯣ ꯕꯤꯛꯇꯤꯝꯁ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯁꯦꯝ ꯁ꯭ꯀ꯭ꯔꯤꯞꯀꯣ ꯉꯁꯥꯏ ꯃꯉꯣꯟꯗ ꯔꯣꯍꯤꯠꯇ ꯁꯤꯖꯤꯟꯅꯕ ꯁꯦꯝ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯁꯥꯏꯕꯔꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯒꯦꯡ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯝꯃꯦꯕ ꯁꯤ ꯄꯣꯠꯁꯦ ꯔꯣꯍꯤꯠꯇꯣ ꯏꯁꯄꯤꯁꯦꯜꯒ ꯌꯥꯝ ꯑꯣꯏꯔꯒ ꯃꯥꯅ ꯐꯤꯜ ꯇꯧꯍꯜꯂꯒ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯔꯒ ꯃꯥ ꯂꯣꯏ ꯊꯦꯝꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯁꯦ ꯁꯦꯂꯦꯛ ꯇꯧꯕ ꯃꯤ ꯑꯃꯅꯦꯕ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯅꯠꯇꯦꯕꯀꯣ ꯃꯥꯁꯦ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯃꯣꯏꯅ ꯖꯁ ꯁꯦꯂꯦꯛ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯕꯤꯛꯇꯤꯝ ꯑꯃꯅꯦꯀꯣ 14 lakhsꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯗꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯣꯍꯤꯠꯇꯗꯤ ꯁꯤꯒꯤꯁꯦ ꯄꯨꯝꯅꯃꯛꯅꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯅ ꯁꯦꯚꯤꯡ ꯇꯧꯖꯔꯛꯄ ꯃꯌꯥꯝ ꯃꯥꯒꯤ ꯇ꯭ꯔꯁ ꯀꯣ ꯃꯤꯉꯣꯟꯗꯒꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯒ ꯂꯧꯔꯨꯕ ꯄꯩꯁꯥꯗꯨ ꯃꯥ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯁ ꯃꯌꯥꯝꯗꯣ ꯃꯥ ꯍꯧꯖꯤꯛ ꯄꯩꯁꯥꯗꯣ ꯀꯩꯅꯣꯗ ꯃꯥꯡꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯃꯤ ꯄꯩꯁꯥꯗꯣ ꯍꯥꯠꯂꯨꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯄꯤꯁ ꯑꯣꯐ ꯃꯥꯏꯟ ꯃꯥ ꯍꯧꯖꯤꯛ ꯃꯀꯣꯛꯇꯨꯗ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯁꯥꯟꯇꯤꯁꯨ ꯑꯝꯇ ꯂꯩꯔꯔꯣꯏꯕ ꯇꯧꯔꯤꯁꯦ ꯄꯨꯝꯅꯃꯛꯀꯣ ꯂꯣꯏꯅ ꯔꯣꯍꯤꯠꯀꯤꯗꯤ ꯄꯩꯁꯥ ꯆꯠꯈꯤꯕꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯤꯁ ꯃꯥꯒꯤ ꯇ꯭ꯔꯁ ꯃꯥꯒꯤ ꯂꯞ ꯂꯥꯏꯐ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ
ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯊꯥꯖꯕꯀꯣ ꯃꯤꯅꯨꯡꯁꯤ ꯀꯩꯀꯥ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯦꯕ ꯃꯥꯒꯤ ꯔꯣꯍꯤꯠꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯝ ꯂꯩꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯀꯣ ꯅꯪꯅ ꯁꯨꯡꯊꯦꯡꯗ ꯊꯦꯡꯅꯔꯨꯗꯕ ꯃꯤ ꯑꯃꯅꯀꯣ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯦꯌꯔ ꯇꯧꯕ ꯁꯥꯁꯤꯟꯅ ꯀꯦꯌꯔ ꯇꯧꯕ ꯍꯧꯔꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯕꯅꯦꯕ ꯃꯔꯛꯇꯨꯗ ꯌꯥꯝꯅ ꯀꯦꯌꯔꯗꯨꯒꯤ ꯃꯔꯨꯝꯗꯨꯗꯀꯣ ꯀꯩꯅꯣꯝꯃ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯁꯣꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯤ ꯑꯃꯅ ꯄꯩꯁꯥꯒꯨꯝꯕ ꯅꯤꯕ ꯀꯩ ꯍꯧꯔꯛꯑꯕ ꯑꯗꯨ ꯇꯥꯔꯗꯤ ꯔꯤꯖꯟꯗꯣ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨꯀꯣ ꯁꯣꯝ ꯅꯥꯀꯟ ꯁꯣꯝꯒꯤ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯒꯤ ꯃꯆꯥꯅꯦ ꯃꯔꯤ ꯃꯇꯥꯒꯤ ꯃꯆꯥꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯌꯥꯝꯅ ꯑꯔꯖꯦꯟ ꯑꯣꯏꯌꯦ ꯂꯨꯄꯥ ꯁꯤꯈꯩꯗ ꯍꯥꯞꯄꯤꯌꯨ ꯈꯣꯠꯂꯤꯌꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯣꯟꯂꯥꯏꯟꯗꯀꯣ ꯊꯦꯡꯅꯕ ꯀꯩꯁꯨ ꯈꯪꯅꯗꯕ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯗꯨ ꯇꯥꯔꯗꯤ ꯅꯦꯚꯔ ꯒꯤꯞ ꯗꯦꯝ ꯃꯅꯤ ꯀꯣ ꯀꯩꯗꯧꯅꯨꯡꯗ ꯄꯩꯁꯥ ꯄꯤꯒꯅꯣꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯄꯤꯒꯅꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯒ ꯌꯥꯝ ꯃꯥꯟꯅꯕ ꯀꯦꯁ ꯑꯃꯁꯨ ꯊꯦꯡꯅꯈꯤꯀꯣ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯃꯨꯝꯕꯥꯏꯒꯨꯝꯕ ꯑꯗꯒꯤ ꯗꯦꯜꯂꯤꯀꯣ ꯂꯩꯇꯅ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣꯒꯨꯝꯕ ꯐꯦꯁꯟ ꯐꯣꯔꯋꯥꯔꯗ ꯑꯣꯏꯕꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯁꯤꯇꯤꯁꯤꯡ ꯑꯗꯨꯒ ꯃꯣꯗꯦꯜꯁꯤꯡꯅ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯃꯣꯗꯦꯜ ꯑꯦꯛꯇꯔꯁ ꯂꯩꯗꯅ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯣꯏꯅꯤꯡꯕꯈꯩꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯁꯣꯝꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯗꯅ ꯐꯣꯝꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯀꯩꯅꯣ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟꯠꯅꯤ ꯑꯗꯒꯤꯗꯤ ꯁꯣꯝꯒꯤ ꯑꯦꯖꯦꯟꯁꯤꯅꯤ ꯑꯗꯨ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯣꯗ ꯊꯣꯛꯄꯁꯦ ꯑꯁꯤ ꯑꯍꯥꯟꯕ ꯈꯪꯗꯕ ꯃꯤꯗꯗꯤ ꯁꯤꯒꯤꯁꯦ ꯑꯁꯦꯡꯕ ꯃꯥꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯦꯟꯔꯣꯜ ꯇꯧꯔꯅꯤ ꯀꯝꯄꯤꯇꯤꯁꯟꯕꯨ ꯑꯣꯏꯔꯒ ꯑꯦꯟꯔꯣꯜ ꯇꯧꯔꯒ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯐꯣꯇꯣꯁꯤ ꯊꯥꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯂꯦꯛ ꯇꯧꯔꯦ ꯅꯪꯁꯤ ꯁꯦꯂꯦꯛ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯣꯗꯦꯂꯤꯡꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯣꯗꯨꯗ ꯅꯪꯁꯦ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯩꯈꯣꯏ ꯁꯣꯒꯤ ꯔꯟꯋꯦꯗꯨꯗ ꯌꯥꯎꯔꯨꯔꯣ ꯈꯣꯠꯂꯣ ꯇꯧꯕ ꯍꯧꯔꯛꯑꯅꯤꯀꯣ ꯃꯣꯏ ꯁꯣꯝ ꯀꯥꯟꯗ ꯑꯗꯣ ꯑꯁꯦꯡꯕꯁꯨ ꯂꯩꯀꯣ ꯁꯤꯒꯤꯁꯦ ꯇꯁꯦꯡꯅꯀꯣ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤꯒꯤ ꯔꯣꯜꯁꯤꯗꯗꯤꯀꯣ ꯃꯣꯗꯦꯂꯤꯡꯒꯤ ꯔꯣꯜ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯔꯒꯤ ꯔꯣꯜꯁꯤꯗ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯑꯃ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯅꯪꯅꯦ ꯑꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯐꯪꯐꯝ ꯊꯣꯛꯑꯦꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕ ꯑꯃ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦꯕ ꯑꯗ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯒꯤ ꯂꯨꯄꯥ ꯁꯤꯈꯩꯁꯦ ꯍꯧꯖꯤꯛ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯄꯤꯊꯣꯛꯆꯈ꯭ꯔꯒꯦ ꯈꯣꯠꯀ꯭ꯔꯦ ꯇꯧꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ ꯑꯗꯩ ꯅꯪꯁꯦ ꯉꯁꯥꯏ ꯁꯦꯂꯦꯛ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯦ ꯑꯁ ꯑꯩ ꯁꯛ ꯐꯖꯕ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯁꯦ ꯁꯦꯂꯦꯛ ꯇꯧꯔꯛꯑꯕꯅꯤ ꯈꯣꯠꯂꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯁꯦ ꯔꯟꯋꯦꯗ ꯌꯥꯎꯗ꯭ꯔꯕꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨꯅ ꯍꯧꯔꯒꯀꯣ ꯍꯥꯏꯗꯤ ꯃꯊꯨꯝ ꯃꯔꯥꯡꯗꯨꯅ ꯍꯧꯔꯒ ꯑꯍꯥꯟꯕꯗꯗꯤ ꯑꯦꯃꯥꯎꯟꯁꯦ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯂꯨꯄꯥ 2,000-3,000 ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯛꯑꯅꯤꯀꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅ ꯑꯗꯣ ꯌꯥꯝꯕ ꯃꯥꯟꯗꯅ ꯁꯤ ꯄꯣꯠꯁꯦ ꯑꯍꯥꯟꯕꯗ ꯅꯪꯉꯣꯟꯗ ꯂꯨꯄꯥ 1,00,000 ꯄꯤꯌꯨ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯕ ꯃꯣꯏꯅ ꯁꯣꯝ 1,00,000 ꯇꯥꯕꯗꯗꯤ ꯄꯩꯁꯥꯁꯦ ꯑꯦꯃꯥꯎꯟꯁꯦ ꯌꯥꯝꯕ ꯃꯥꯜꯂꯤꯗꯅ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯁꯦ 1,000 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯒꯤ ꯄꯤꯔꯣ ꯁꯤꯗ ꯄꯤꯈ꯭ꯔꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯒꯤꯗꯤ ꯔꯤꯁꯤꯞꯀꯥꯁꯨ ꯑꯝꯇ ꯄꯤꯔꯛ ꯍꯥꯏꯗꯤ ꯁꯥꯖꯤꯟꯅꯕꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯔꯤꯁꯤꯞꯁꯦ ꯄꯤꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯃꯊꯪꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯁꯦ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔꯃꯦꯟ ꯊꯥꯔꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯒꯤ ꯁꯣꯝꯒꯤ ꯀꯩꯅꯣ ꯗ꯭ꯔꯦꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯍꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯁ ꯂꯨꯄꯥ ꯁꯤꯒꯩ ꯄꯤꯔꯛꯑꯣ ꯁꯤ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯅꯣꯂꯦꯖ ꯑꯝꯇ ꯂꯩꯇꯕ ꯐꯦꯁꯟ ꯁꯣꯁꯥꯏꯇꯤ ꯐꯦꯁꯟ ꯋꯥꯔꯜꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯃꯤ ꯑꯃꯅꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤꯗꯃꯛꯇ ꯃꯦꯖꯔꯃꯦꯟ ꯂꯧꯔꯒ ꯗ꯭ꯔꯦꯁ ꯁꯥꯕꯤꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯅ ꯄꯩꯁꯥ ꯄꯤꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔꯈꯩꯁꯤꯅ ꯄꯩꯁꯥꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯃꯣꯗꯦꯜꯒꯤ ꯀꯩꯅꯣꯗꯣ ꯂꯧꯔꯒ ꯃꯣꯗꯦꯜꯒꯤ ꯅꯥꯞ ꯂꯧꯔꯒ ꯗ꯭ꯔꯦꯁ ꯁꯥꯗꯦꯕ ꯃꯣꯏꯒꯤ ꯀꯂꯦꯛꯁꯟꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯁꯥꯖꯔꯒ ꯊꯝꯕꯅꯤ ꯃꯣꯏꯅ ꯃꯣꯗꯦꯜꯗꯣ ꯈꯜꯂꯒ ꯑꯆꯥꯕꯗꯣ ꯄꯤꯕ ꯉꯥꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯔꯟꯋꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯈꯪꯗꯕ ꯃꯤꯗꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯀ ꯃꯌꯥꯝ ꯂꯣꯏ ꯁꯦꯝꯗꯣꯏꯅꯤꯀꯣ ꯍꯦꯛꯇ ꯃꯥꯜꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄ ꯍꯧꯔꯛꯑꯅꯤꯀꯣ ꯑꯗꯒꯤꯗꯤ ꯁꯣꯝꯒꯤ ꯃꯦꯀꯞ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯥꯎꯠꯐꯤꯠꯀꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯁꯦꯇꯜꯃꯦꯟꯒꯤ ꯑꯗꯩ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝ ꯐꯤ ꯑꯗꯨ ꯑꯗꯥ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯃꯊꯪ 1,000 ꯉꯁꯤ ꯅꯣꯡꯃꯅ 1,000 ꯀꯣ 5ꯅꯤ ꯂꯩꯔꯒ 2,000 10ꯅꯤ ꯂꯩꯔꯒ 5,000 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯞꯅ ꯇꯞꯅ 1,00,000 ꯌꯧꯈꯤꯕ 1,200,000 ꯌꯧꯈꯤꯕ 3,00,000 ꯌꯧꯈꯤꯕꯁꯦ ꯁꯤꯒꯤ ꯀꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯃꯣꯗꯦꯜ ꯑꯣꯏꯅꯤꯡꯕ ꯑꯉꯥꯡꯈꯩꯀꯣ ꯃꯤꯈꯩꯁꯦ ꯑꯁꯤꯗ ꯌꯥꯝꯅ ꯐ꯭ꯔꯣꯗ ꯇꯧꯒꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯁꯣꯝꯁꯦ ꯃꯣꯗꯦꯜꯒꯨꯝꯕ ꯑꯣꯏꯅꯤꯡꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯁꯣꯗ ꯌꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯑꯣꯗꯤꯁꯟ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯑꯣꯗꯤꯁꯟꯗ ꯃꯣꯏꯅ ꯈꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯁꯛ ꯃꯥꯏ ꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯤꯅꯤꯌꯔ ꯃꯣꯗꯦꯜꯈꯩꯁꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯕꯤꯌꯨꯀꯣ ꯑꯗꯨ ꯅꯠꯇꯅ ꯁꯣꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯊꯟꯇ ꯗꯤꯁꯤꯖꯟꯁꯤ ꯂꯧꯒꯅꯨ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯐ꯭ꯔꯦꯟꯁꯤꯡꯗꯣ ꯑꯗꯨꯗ ꯁꯤꯒꯤ
ꯄꯣꯠꯁꯦ ꯅꯪꯅ ꯋꯥꯔꯤꯗꯨ ꯇꯝꯕ ꯃꯇꯝꯗꯅꯦ ꯅꯪꯒꯤꯗꯨ ꯐ꯭ꯔꯣꯗ ꯃꯥꯜꯂꯤ ꯇꯧꯔꯨꯒꯅꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯅꯪꯗꯤꯅꯦ ꯉꯁꯥꯏꯒꯤ ꯅꯪ ꯃꯣꯗꯦꯜ ꯑꯣꯏꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯕꯗꯣ ꯀꯔꯤꯅꯣ ꯅꯪꯒꯤ ꯄ꯭ꯔꯥꯏꯁ ꯔꯟꯋꯦꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯥꯏꯁꯅꯦꯕ ꯉꯁꯥꯏꯒꯤ ꯔꯣꯍꯤꯠꯀꯤ ꯇꯥꯝꯗ ꯃꯥꯒꯤ ꯄꯥꯔꯁꯦꯜꯗꯨꯅ ꯄ꯭ꯔꯥꯏꯁ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪ ꯔꯟꯋꯦ ꯆꯠꯄꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯥꯏꯁꯅꯦ ꯑꯗꯨꯗꯣ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯂꯥꯛꯄ ꯄꯦꯃꯦꯟ ꯃꯌꯥꯝ ꯅꯪ ꯂꯣꯏꯅ ꯇꯧꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯗ ꯁꯥꯟꯅꯕ ꯉꯥꯛꯇꯅꯦꯕ ꯀꯦꯁꯁꯦ ꯑꯃ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨꯀꯣ ꯅꯪ ꯖꯣꯕ ꯑꯃ ꯐꯪꯗꯣꯏꯅꯦ ꯁꯤꯒꯤ ꯖꯣꯕꯁꯤꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯈꯔ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯑꯗꯨ ꯑꯗꯥ ꯂꯩ ꯍꯥꯏꯔꯒ ꯖꯣꯕ ꯐꯪꯗꯣꯏꯅꯤ ꯍꯥꯏꯔꯒꯀꯣ ꯀꯩꯅꯣ ꯁ꯭ꯀꯦꯃꯔ ꯀꯥꯡꯕꯨꯒꯤꯁꯤꯅ ꯄꯩꯁꯥ ꯂꯣꯏ ꯂꯧꯊꯣꯛꯄꯒ ꯑꯃ ꯍꯥꯏꯗꯤ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯝꯒꯅꯦꯕ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯅꯪꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯂꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯌꯥꯝ खितंग क्या है करीगुम्बा सी पोचे यामना फिशी ओइबा मारक तारगदि खितंग चेक्सिनबियुको अदुगा कमाइना इसाजे कईगुम्बा केनोदा हाई स्कैम गैजिदा केनो तौरगा तारगदि चेन्नबा तारगदि को हाइदि विक्टिम ओइबा तारगदि कमाइना कई कई लखोत्पा याय पम्बै केनो सिंगदो अदुसु खंगबिबा अमा दरकार ताइको अदुना करीगुम्बा सोमना अदुगुम्बा साइबर क्राइम को सिगुम्बा फ्रॉड स्कैम मैम रिपोर्ट तौरिंग तारदि अखोइगी इंडिया की साइबर क्राइम हेल्पलाइन को 1930 नंबर से कॉल तौरगा अदुमाइना केनो तौबा याय रिपोर्ट तौबा याय अदुगा रिपोर्ट से cybercrime.government.in को .gov.in को सिदा अखोइ रिपोर्ट से थुना तौरगा कई अखोइगी चांसेस से अदुगी मतिक हाइदि सोमगी प्रॉब्लम से सॉल्व तौनबा चांसेस से लेकनी खोलकनी को अदुमाइना केनो तो रिपोर्ट तौबियु सोमनो के स्कैम से थेंगनेबिगो तारगदि अदुगा करिगुम्बा हाइनि सोमगी खंगना चानाबा सिंग मी गेदो अदुदा मोइगी केनो मोइना पैसा से हेक हंगपा तारबा अदुगा केनोगुम्बा लेना पैसा से तोइन तोइन मिगोंदगी सुम हंगिन सुम ताबा तारबा तारदि हाइबेटसु केनो हेल्प तौबियु हाइ तारे हाइदि पैसा दो पिनिंग तबगी अदुमाइना पिनिंग तबगी खोतबगी नत्तेबा हाइदि मोइदा नंगना लेबिनबा मी अमदा मागी नीड्स को हाइ नंगी लेगाइ लेबिनबा मी अमदा मागी माजे नुतिगी मा उरिबनी खोलिबनी दुमाना खगौदन पैसा हेक्ता दरकार याम ओइजे करिगिनो दो अदिदो सोमनो खितंग चिंगनबिबा फाव तारदि मोइदसु को वारी साबिरगा सी पोतो नंगी दो स्कैम ओइमनी को खोलंगमनी को तौरगा अदबाइ खितंग वारी साबियो हाइता सिसे हाइदि यामनदि थाजदबनेको अदु थोकनबा यामना अखोइगी स्टूडेंट लाइफ तको युमदगी मपानदगी केनो तौरगा हाइदि मपानदा इनौनौना सिटी अनौबदा लाकपा खोटपा अदुगुम्बा मी गैदसु याम थोकनबा अदुगुम्बा स्कैम मखन मयाम लेग्रे हाइतारे ngasisin example amani ko wari se aduna somna scam je kaygum thengnabi tar report to bi khotpi aduga yamna kedugumba video call ge atorok tar screenshot lobi ko aduga kay haini khangdaba mi amna kaygum hek video call torok tar anum screenshot kum lobi haitare haidi scam oram ba ba kari soidan som kana somna scam du da याव तारगसु को स्कैम दुदा हाइदि विक्टिम ओइ तारगसु नंगना रिपोर्ट तो हो तारगदि पॉसिबिलिटी मैम लेबा नंगोंदा प्रूफ मैम अमा ले हाइ तारे को अदुना सुमाइना खर तौबियु मैम अदुगा स्कैम सिंगदगी अखोइसु कलहौनबो खोनाजे को अदुगा केनो सिंगजे हाइदि अवेयरनेस से खर सनोकमिनसि को अदु माइ तौरगा तौमिनसि अतो बुनसि से पैसा गांगतनि को पैसा जे अदुगी मति के लुपा 10 फोबा याम वैल्यू लई को लेतबा मी अमददि सोमना के हाइनि सोमना चारिबा चाक हिंसांग जो अदिदो फजन फना हाउते को तिना चादा तारगसु असोमना कन्दा चाक फंगदो मीसु लैबनेबा अदुना कैसु कानादबा पोट अमदा के हाइनि यामना केनो तो सरुक पुदि को सोमगी सोमन तांजरिबा पैसा दो लुपा अमा बोइसन लुपा 10 बो लुपा 50 बो बोइसन अदुगी बेलु अदुगी मति याम लैको अदुना कैसु कैदौनुंगदा फ्री द को मिंगोंदा अदुमाइना सोमना को हाइदि पैसा केनोजे केमिना अदुमाइना सिचुएशन अदुमाइना क्रिएट तौरगो हाइरपम दो कनाम कै पैसा दो कैदौनुंगदा पीगनु को अदु सी हाइजनिंगे कैनो हाइतारदि पैसा जे अदुगी मति बेलु नि होजिकी मतम जिद को पैसा किदंग पैसा मांगबा हाइबजे असिना अखोइगी मीगी पुंसी क्या अमा मांगनियाय ओरखिको अदुगुम्बा ट्रोमा दुदगी पैसा मांगी बजिदगी केनो तौरगा ट्रोमा दुदगी हनोकपा गमदना अदुम स्टक तौरगा मेंटल जे हके हाइनि वखंद यामना नुआइगिदबदो अदुना हाइदि हरारोइदबा पैसानेबा अदुगु नंग खुदना पीग्रिनेबा स्कैम हाइजे अदुगी मतिक साथीबनेबा अखोइ इसागी खुदना पिहल्लिनेबा पैसा जे अदुबु नंग तांजबा नंग अदु वान तांजबा पैसा हाइ ब्लैक मैजिक तौरगा मिट मांग जे लोइना सानारगा एकतो पैसा पिथोखिबगा चप मानाइने तोइजे अदुना सिगी पोचे खंगना मंगलाना खंगौदना थोकपा थौदोकी टाइपता अदुबु ताइबंगदी ओइबको अदुनेबा स्कैम हाइजे अदुना
ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯣꯂꯦꯖ ꯈꯤꯇꯪ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯀꯣ ꯑꯩꯁꯨ ꯏꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯁꯄꯥꯔꯠ ꯑꯃꯁꯨ ꯅꯠꯆꯗꯦ ꯑꯗꯨꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯐꯕꯗ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯒꯩ ꯂꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯈꯣꯠꯂꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯈꯨꯕꯤꯁꯤꯡꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯁꯤꯡꯗꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ